Lenga ki athingba leina Chandil district ki ke Molnom village manakta Kuki sing na Manipur turil mathakta thong sajinba haurakpagi matangda ngarang media da pau phongkraba matung ngasi lenga ki official sing na security galoina na yengsinna bachang silubada Kuki nupi sing na thengduna changhalakidre Amaram da thogdo asigi pau lo bachang luba paumi singbu sero lamkhai da kontra taret suba Assam Rifles na pung ama hena deten tawrakre Lenga ki ayaba yaudana thong saramba yengsinbagi khongchat adu Chakpi Karung gi SDO na luchingduna Chandil gi additional SP Chakpi Karung OC Sugnu OC Waikhong OC amadi BSF amadi Assam Rifle yauba apun betim amaga luina na chatkibane Madugi mathakta saba hogalakliba thong adugi pillar sing thudeknaba JCB excavator amasu puduna changsan khibane aduba timna duna sinam khul yoramdai da masing yamlaba kukinopi singna lambi da ujau faizinduna thinglamkhe lenga ki official sing aduna lambi thingliba kukinopi sing adubu hantokhinaba kayarak hana warning pirabasu hantoktana makhatana lambi thingduna laikhe numidanga thingba fawbo official team adu yosenba ngamdana lambi thaliba mafam adu da lainakhe Amaramda social media da Thadorak patongan ba video sing dadi Kuki nupi sing adugi matungda matik chana khulai paiba miyoy sing laiduna state force singi mathakta khud thana ba sem saduna lainabagi mami chawna takhi Amaramda ngasigi thogdo asigi paulo bachang luba paumi ani su seraulam khaida contractorate suba Assam Rifle na detain tawduna chalhan khide Masigi mathakta ngarang Kuki singna thong sarambagi phongkiba paugi video gi screenshot fawba puthok laga paumi singbu wari sanakhisi higher authority na ayaba pidabana chatpa yaroi haina makhata na thingkhe thogdo adugi matang da Kakching district ASP TH Bikramjit ta pau pibadagi mafamadu da leiriba Assam Rifles team aduda paumi team adu changhanna ba hairakhe madu fawba ayaba leite haiduna chatpagi ayaba pikhide Makhatana SP da pau pibadagi SP na 28 sector Assam Rifles ki brigadier da pau piraba matungda paumi kangbi odu Assam Rifles na gadi ga konana photo namhauraba matung sero manungda changhalakhi Panbayabadi Kuki singna hojik thong sajilakliba mafam asi contractorate suba Assam Rifles na ngak seliba area ni Maramasano ki singna lenga ki athingbagi mayokta thong sabada Assam Rifles na thingdana leire haina ngarang media da report tawna khibasu laikhrabani